Ngarang nungdor phongkiba pandangi pauchedagi maroiba pau khara khangacharaga myamda khulo tamjige apumba Manipurgi mayokta lakpa khudimak laingang myamgi mang thaduna thengnagani Chief Minister apumba Manipurgi mayokta lakpa khudimak laingang myamgi mang thaduna thengnagani ngasigi miro amasung tunggi miro singidamak tekta kaisnabagi ngasi aikhoina thengnaribani leiba amadi ifuru kanava honabada aikhoi punamak matam khara awaba khangminaba tai haina Chief Minister nungthombam berena phongdokhre wafam achi Imphal East District ki akampata leiba show ground da nauna saba municipal complex sangapagi thoromda Chief Minister na phongdokhibani Manipur lenga ki Youth Affairs and Sport Department na chinduna pangthokiba thorom aduda Power Minister T.S. Biswajit Yas ki Minister K. Kubidas amadi Southeast Youth Organization ki President Olympian K.S. Ais thoiba yauna tunga ba maru eba miyo kaya chu sharu yaki thorom aduga mai ledina Chief Minister M. Biren hai ngasigi mirol amasung hawrakliba mirol sing asibu tekta kaidabagi ngasi aikhoina thengnaribani state asida mamang sahi gi me ahumdagi thokhiba irang asi tapna mahusagi fibamda hanjimba hawrakli irang asi loisinduna tangdu laitaba Manipur ama oinabagi lenga asina leptana hotnari irang asina maram oiduna lanjena ruraba sugunu serau phogwastai yauna Imphal East District ki dolai thabina chingba mafam chingda miya masa gi maramda laikai amadi mayumda hanjinduna leiba haunare mahana makha taraduna state asigi oiriba fibam asi Prime Minister Narendra Modi amadi Union Home Minister Amit Shah gi makhada pungkun mari kupna yengsili relief camp yauna maduda leiba miyoi singge chana thangnaba mahiroi singge mahi masing tamnabagi thabak thorom khudimak center gi pautak matung in leptana paikhali Manipur do khunda mainariba kanglu furu khudimakna isa gi furukhagi oiba wakhalonda thabak togumsi machina furup kayana khundaminariba lamdam asida hiram kayada akaiba tholakani punamangna apunba Manipur gi dama haiba wakhalonda puna thabak tawminasi lamdam asida khundaminariba kanglu furup singna aikhoi haiba wakhalon aduda thabak tawminarabadi thokliba irang asi thoklamloi apunba Manipur gi mayokta lakpa khudimak lenga asina miyamgi mang thaduna thengnagani ngasi maksu miyamgi mang thaduna thengnari hainachu Chief Minister na phongdoki loinana sana khona baga mai leinaba wafam thamladuna Chief Minister Biren hai aikhoina sharam leva asi masana potential leiba mafam aduga janaba thabak toramdaba political opportunity launaba hotnarambagi mamitaramba asinani state asigi tunga ba talent leiba mafam singda infrastructure semgatlamde haina pendaba phongdokladuna state asida hauzik paliba lenga asina talent leiba mafam sing thindokuna infrastructure sing semgatnaba hotnari ngasi sangariba municipal complex asisu khongthang asigi saruk amani asumna sagatliba sing asi aikhoi khudimangna isa gi lanni khana thabak tawduna tungkoina masak thokna lehenaba hotnasi haiki Lok Sabha mikhal matungda laingang loukhiba thabak singi phal laothoklagani Biren kanglup ani ki marakta icham chamna thokpa irang oidabana center na micham miyam soandana Manipur gi irang asi loisinaba hotnabagi matam changbani Chingtam animakta chamanaba rule of law lairi mikhal haibachi miyangi pawani democracy shapta mikhal pangthokpa maru ai Lok Sabha mikhal matung chaliba chahi sigi manungda laingang loukhiba thabak singi phal laothoklagani haina Chief Minister nungthombam berena phongdokhre SKTV ki ngasi akhanaba wari sanaba amada Chief Minister M Berena phongdokhibada Manipur da thokliba irang asi kanglu ani ki marakta icham chamna thokpa irang oidabana amadi suda leriba kukila larup singi khut yaudobagum tawbak maramna micham miyam so ondana center na irang asi loisinaba hotnabagi matam changbani kukila lawa singi su handokpagi matangdasu center na kupna miyeng changli haiba thajai santigi wari sanaba lalhaurup singna ground thugaiduna yana kanglu ngaktrabadi Central Government na hanadagi hauna aduma action lakhatuna su lakli Manipur chingtam animakta cha manaba rule of law lairi state asida thokliba irang asi law and order gi issue nate matam changna poram jalakpa miyoi kharana irang asi thoambagi mamitai haibasi punamangna khangnarabani mahangna makha taraduna miyam puna hotnabadagi state asida thokliba irang asi nemtharaktuna tangdu laitaba phibamda tamna hanjilakli state asida influx thoktuna mitok masing ka hena wangkhalakliba asi mamang matangi luchingba singna pangthokadaba thabak thoram sing matam chana pangthoktabadagi oirakpani haina lawi aduba ngasi de center na Indo mema ngangkhoi paring sabal khabada natana FMR lauthokpa yauna khongthang kaya paikhalakli maram asina state asigi yaifa khongthang gi damak center gi mateng logduna punna chapminaba changi democracy chapaleba amada mikhal haibachi miyangi pawani democracy chapta mikhal pangthokpa maru oi haina khali haiki
loinana Manipur thugainaba hotnabada khoyek piba yauriba kuki MLA sing asi makhoi masana yaningna khoyek pikhibra natraga marumda kari lotuna lei haibadusu nainaba changi state asida tangdu leitaba puraknaba maikai anigi marakta yanaba puraknaba kuki MLA sing CSO singa leingak ki maikai digi tunga ba thaki mihu chinga unahanduna angamba thakta honari Manipur da thubada ing tappa hanjilaklagani haiba Thajai SD list ki recommendation thabagi matang asisu lamdam asigi yilomi chimi singa su hana wakal taminaba ama mathau tai irang na chaitheng nangalava singda leingak ki maikadagi pangpham thopa mateng sing chapchana pangli masi jinatana imung changwa chatrukti hauji masagi khulda hanjinduna khundaba haukhre apunba Manipur amagi damak hiram khudimakta aikhoi pukning phathaduna kupna nenaba changi haiba wafam chief minister na phongdokladuna Lok Sabha mikhal matungda leingak loukhiba thabak ki phalsingsu laothoklagani haiki Bosemna lauba class 10 exam ngasidagi haukhre Board of Secondary Education Manipur Bosemna lauba high school living certificate examination ngasidagi mahairoi 37715 na saru yaduna haukhre examination asi Ching amadi tamgi examination center 154 da ngasi ayupung 8 dagi hauki exam asi de relief camp da leiba mahairoi lising ama hembana saru yaki Imphal City ki manung chana leiba tunga ba examination center singda mairoi singna general strike leidabasu matam chana laknunduna examination achida saru yanaki hauji fawbagi oina examination manungda thoaningdaba thodo watho amata thokpagi pauleitri board na piba examination center onma oiriba kaisam thongna leiba Ramlal Pau Higher Secondary School principal Ais Padani na hai state asigi hauji oiriba fibam asina maram oiraga Ngasitegi hauriba class 10 examination asi pangthokpada apanba leikadra haibagi chingnaba leikhi adubu isogi thaujandagi exam asi ingna chikna pangthokpa ngamle mama mapa oibasingna su chapchana cooperation piri haiki mahiro amagi yamna maru oiba ahamba competitive exam asi roiba fawa ingna chikna mapungphana pangthokpa yanaba punamakna support tobiyo haina su principal asina appeal tawrakli Board of Secondary Education Manipur na lauba high school living certificate asi Bishnupur District to exam center taraga mangada mahiroi 3869 exam thari Nakal Amaramda Boston Lauba class 10 examination asi Kaksing District chasu pangthopa haukrei exam asi district asigi oina Kaksing Higher Secondary School Martin Gram School Kaksing Eureka High School Thongauzam Wabagai Higher Secondary School Kaksing Kunau High School amadi Langmaitong Higher Secondary School da hangba center tarukta chathakibani Lok Sabha mikhal gi matam hayeng laothoklagani Lok Sabha mikhal pangthoknabagi matam hayeng Election Commission of India na laothoklagani Commission asina X na thagalapa post amada Lok Sabha mikhal pangthokpagi matam hayeng nungtil pung 3 tabada New Delhi gi Bingya Bhavan Plenary Hall da pangthokadaba press conference la laothoklagani Lok Sabha gi mathakta atopa state kharagi pangthokadaba general election gi matam su laothokani hari Loinana haujik lariba Lok Sabha gi term asi lakliba June thada loisingadaba oibana hariba matam asigi manungda house ki anauba member sing khangadavani amaromda ikui kuidana pangthokadariba Lok Sabha mikhal asigi damak sit anikhak leiba Manipur gi oina ngasi phawa party amatana mirep lauthopak ngamdana leiri mirep oigadaba singi manungda Congress party gi oina Outer Manipur Parliamentary Constituency da ex MLA Alfred Kangam Outer aduga inner da JNU ki Associate Professor Angomsa Bimo Akoizam oiraba yai habagi ingit piba laikhrabani mara asida leingak pariba BJP gi oinadi Rajya Sabha gi MP lai sembasana jawba haujik Lok Sabha gi MP oiriba RK Ranjan BJP gi President Sardana Chingba Luchingba singi maming panaribani General Strike pung kumari da tension khrei General Strike na mahausa gi punsi da akaiba pikhrei Government ka peace agreement sign tawnariba pambaina luchingba UNLF ke Army Chief Intelligence Chief amadi kadar amaga punna makhoi ahum NIA na phajingkhibagi mayokta haukiba ahing nongyai Manipur pumbada kaukhiba pung nifu nipan ke General Strike mahusagi punchida akaiba pikhrei Federation of Civil Society Organization Folksound na lup taraga humdoina kaukhiba General Strike asina maram oidina lambida chapa gari sing chang hantaki passenger puba makhal amatagi gari chenakhide adubu ngasidagi class exam hobana mahiroi thindok thinjin tawba gari lanai gari khada di adumak chanakhi General Strike na maram oidina khoiraman kaitel pumba thingba oidraga su mahusagum lalo itik chanakhide pauna amadi thangal kaitel gi dukan ayamba thonglo nakhi aduma pu pharmacy amadi nomagi tangai fadana changba polam sing yonba dukan sing mahusagum thong hangnakhi
Kaching district sasu general strike asigi mami chauna taki district asigi maru oiba kaithel sing maru oina Kaching kaithel Palet kaithel Hianglam Wabagai kaithel Waikhong kaithel Kaching Kuno kaithel amade Sugunu kaithel thonglona ke mafam kaya de lambi achat awong thingbagi thabak chathaki Class 10 exam thaba mairoi sing thinaba gari sing natana passenger service tawba makhal amatagi gari sing chen kidei pamdaba thokdok thoktonaba mafam kayada state amadi central forcing mathau tawduna lekhi Imphal West District ke maya Imphal ke lambi kayada pungni funi bangge general strike sakwatuna maya lambi ke mafam kayada lambi thingbagi thabak chathaki maya Imphal police na pamdaba thokdok sing thoktonaba akamba ngak sambagi thabak chathaki Thawbal District ki Thawba Athokpa amadi Wangjing Hairok Lamkhai da miyamna National Highway thingbagi khongjang changsingki aduba class 10 exam thaba mairoi singidi chathok chachin ana ai amadi social service ki oina di komthokhi Kaithel sing phamna ki de dukan sing thonglona ki Jiribam District chasu general strike ki mami changna takhi miyamna lambi thingbagi khongjang changsingki aduba class 10 exam thaba mairoi singi chathok chachin di apan bapi khite